ꯅꯨꯡꯁꯤ ꯇꯦꯂꯪꯒꯥ ꯃꯇꯧꯗꯣ ꯃꯉꯥꯎ ꯊꯤꯕ ꯑꯉꯥꯡꯅ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯜ ꯊꯛꯇ ꯊꯣꯛꯂꯤꯀꯥꯟ ꯂꯧꯕꯨꯛꯇ ꯂꯃꯥꯡꯗ ꯃꯥꯏꯀꯩ ꯈꯪꯗ ꯃꯤꯂꯨ ꯑꯅꯤꯅ ꯅꯣꯡꯊꯛꯇ ꯌꯦꯡꯖ ꯃꯈꯨꯠꯅ ꯑꯃꯅ ꯇꯦꯂꯪꯒꯥꯒꯤ ꯂꯪꯂꯥ ꯃꯥꯕꯨ ꯁꯦꯟꯅꯖ ꯃꯈꯨꯠꯅ ꯑꯃꯅ ꯇꯦꯂꯪꯒꯥ ꯃꯥꯒꯤ ꯂꯪꯒꯣꯜꯗ ꯄꯥꯏꯖ ꯀꯣꯏꯆꯦꯟ ꯆꯦꯟ ꯄꯪꯅꯣꯛ ꯅꯣꯛ ꯃꯥꯏꯀꯩ ꯈꯪꯗ ꯑꯉꯧꯕ ꯃꯥꯂꯪꯂꯛꯇ ꯆꯦꯟꯗꯨꯅ ꯂꯩꯕꯗꯨꯅꯤ ꯅꯤꯡꯊꯧꯅ ꯁꯥꯟꯅꯔꯤꯕꯁꯨ ꯅꯨꯡꯁꯤ ꯂꯝꯄꯥꯛꯇꯅꯤ ꯅꯨꯡꯁꯤ ꯇꯦꯂꯪꯒꯥꯅꯤ ꯃꯈꯨꯠꯅ ꯑꯃꯨꯛꯁꯨ ꯄꯥꯏꯔꯤꯕ ꯅꯨꯡꯁꯤ ꯂꯝꯖꯦꯜ ꯀꯥꯐꯩ ꯀꯥꯐꯩ ꯃꯈꯣꯡ ꯑꯅꯤꯅ ꯊꯥꯡꯖ ꯆꯦꯜꯂꯨꯔꯤꯕ ꯕꯣꯝ ꯑꯃꯨꯛ ꯇꯨꯁꯤꯟꯈꯤꯕ ꯆꯩꯅꯥ ꯐꯥꯎꯈꯤꯗ꯭ꯔꯕꯒꯨꯝ ꯑꯃꯨꯛꯁꯨ ꯐꯨ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯅꯨꯡꯁꯤ ꯃꯤꯠꯂꯨ ꯑꯅꯤꯅ ꯌꯦꯡꯖꯔꯤꯕ ꯅꯨꯡꯁꯤ ꯃꯇꯧꯅꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯒꯤ ꯃꯤꯀꯨꯞꯇꯨꯗ ꯃꯥ ꯂꯦꯞꯅꯤ ꯀꯥꯎ ꯋꯥꯗ ꯁꯥ ꯇꯥꯏꯕꯪꯄꯥꯜꯒꯤ ꯆꯩꯅꯥ ꯄꯨꯝꯕ ꯀꯥꯎꯊꯣꯛ ꯇꯧꯔꯤꯕ ꯅꯤꯡꯉꯥꯏ ꯅꯨꯡꯁꯤ ꯃꯔꯩꯒꯤ ꯃꯄꯨꯅꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯖꯤꯛ ꯐꯥꯎꯕ ꯈꯪꯕꯤꯗ꯭ꯔꯕꯤ ꯊꯃꯣꯏ ꯄꯥꯜꯂꯨꯏ ꯂꯦꯞꯈ꯭ꯔꯕꯤ ꯃꯥꯒꯤ ꯍꯦꯃꯥꯅꯤ ꯑꯁꯨꯝꯅꯁꯨ ꯁꯥꯎꯔꯞ ꯃꯤꯄꯥꯏꯅ ꯂꯥꯎꯔꯛꯏ ꯃꯉꯥꯎ ꯊꯤꯕ ꯃꯥꯒꯤ ꯃꯍꯥꯄꯥꯄꯤ ꯗꯥ ꯆꯧꯕꯒꯤ ꯅꯤꯡꯉꯥꯏꯗꯨꯗ ꯃꯕꯨꯡꯅꯤ ꯐꯥꯊꯕ ꯉꯝꯗꯕ꯭ꯔꯥ ꯍꯦꯃꯥ ꯃꯥꯁꯨ ꯍꯩ ꯄꯥꯄꯤ ꯃꯍꯥꯄꯥꯄꯤ ꯊꯨꯅ ꯂꯥꯎ ꯍꯩꯃꯤ ꯅꯇꯨꯔꯣ ꯑꯩꯁꯦ ꯅꯪꯅ ꯃꯔꯩ ꯃꯔꯥꯡꯒ ꯇꯧꯔꯤꯁꯤꯕꯣ ꯑꯣꯏꯅꯔꯛꯏꯕ ꯀꯥꯏꯗꯨꯔꯣ ꯅꯇꯨ ꯑꯁꯦꯡꯕꯗꯨꯗ ꯑꯣꯏꯅꯔꯨ ꯆꯠꯂꯣ ꯃꯍꯥꯄꯥꯄꯤ ꯅꯃꯤꯠꯁꯤꯁꯨ ꯎꯏꯁꯟꯒ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯩ ꯄꯥꯄꯤ ꯅꯤꯡꯊꯧ ꯀꯨꯝꯂꯛꯑꯣ ꯍꯥꯏꯃꯤ ꯅꯃꯤꯠ ꯎꯏꯁꯟꯈꯤꯅꯨ ꯁꯦꯃꯤ ꯍꯩꯃ ꯍꯩꯃ ꯐꯅ ꯁꯤꯖꯅꯤꯡꯂꯁꯨ ꯁꯤꯕꯒ ꯅꯪꯗꯦ ꯁꯤꯕꯒ ꯉꯝꯗꯦꯗꯨꯅꯤ ꯃꯇꯧꯗꯣ ꯃꯃꯤꯠ ꯑꯅꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯂꯩꯔꯨꯔꯕ ꯃꯍꯥꯄꯥꯄꯤꯗꯣ ꯃꯣꯃꯣꯟꯗꯨꯝ ꯅꯣꯛꯁꯤꯜꯂꯛꯏ ꯋꯥꯅ ꯏꯁꯧ ꯂꯥꯡꯂꯤꯕꯤ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯅꯁꯨ ꯃꯆꯤꯟꯃꯛꯅ ꯆꯩꯕ ꯉꯝꯕꯤ ꯃꯥꯒꯤ ꯍꯦꯃꯥꯗꯒ ꯅꯨꯡꯁꯤꯅ ꯌꯦꯡꯁꯤꯜꯂꯛꯏ ꯁꯤꯔꯝꯗꯥꯏ ꯌꯧꯔꯗꯨꯐꯥꯎ ꯄꯥꯃꯨ ꯋꯥꯍꯩ ꯑꯃꯅꯤꯁꯨ ꯑꯃꯨꯛꯀ ꯍꯦꯛꯇ ꯂꯥꯟꯁꯤꯜꯂꯛꯏ ꯏꯇꯨꯒ ꯂꯩꯖꯗ꯭ꯔꯦ ꯍꯣ ꯃꯤꯑꯣꯠꯄꯤ ꯅꯪꯅ ꯏꯇꯨ ꯑꯣꯏꯕꯤꯌꯨ ꯌꯥꯗ꯭ꯔꯁꯨ ꯅꯋꯥꯅꯦꯗꯤ ꯏꯇꯨꯗ ꯑꯣꯏꯅꯗꯅ ꯀꯅꯥꯗ ꯑꯣꯏꯅꯅꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯗꯥꯆꯧ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯍꯦꯛꯇ ꯃꯍꯥꯄꯥꯄꯤ ꯍꯥꯏꯕ ꯃꯤꯡꯒꯧꯁꯤ ꯑꯣꯏꯅ ꯂꯥꯟꯁꯤꯜꯂꯛꯏꯗꯤ ꯍꯣꯏꯗ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯅ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ ꯅꯨꯡꯁꯤꯗ ꯅꯨꯡꯁꯤꯗ ꯅꯪꯅ ꯁꯥꯎꯔꯤ ꯄꯦꯔꯤ ꯄꯦꯔꯤ ꯃꯍꯥꯄꯥꯄꯤ ꯀꯧꯔꯛꯄꯁꯤꯗꯤ ꯃꯣꯏ ꯀꯅꯥꯒꯤ ꯍꯅꯤ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯗꯥꯔꯂꯤꯡ ꯀꯧꯅꯕꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ ꯅꯨꯡꯁꯤ ꯅꯪꯒꯤ ꯃꯍꯥꯄꯥꯄꯤꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ ꯃꯤꯑꯣꯠꯄꯤ ꯍꯦꯟꯃꯜꯂꯦ ꯃꯇꯧꯗꯨ ꯈꯖꯤꯛ ꯈꯔꯥꯒꯗꯒ ꯅꯠꯇꯦ ꯄꯨꯃꯦꯟ ꯍꯦꯟꯃꯟꯕ ꯍꯥꯏꯕ ꯃꯇꯧꯗꯨ ꯑꯣꯏꯔꯕꯅꯤ ꯃꯤꯑꯣꯠꯄꯤ ꯍꯦꯃꯥ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯤ ꯃꯈꯨꯕꯥꯛꯅ ꯅꯤꯡꯊꯧꯒꯤ ꯌꯥꯝ ꯋꯥꯅ ꯁꯣꯔꯒ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯖ ꯉꯥꯡꯂꯛꯏ ꯃꯆꯤꯜꯗꯨꯗ ꯕꯣꯞ ꯕꯣꯞ ꯑꯅꯤꯔꯛ ꯍꯦꯛ ꯀꯜꯂꯞ ꯍꯦꯛ ꯊꯥꯖꯤꯟꯈꯤ ꯀꯔꯤ ꯑꯣꯏꯔꯦ ꯑꯐꯥꯎꯕꯤꯅꯤ ꯅꯨꯄꯤꯁꯤꯁꯨ ꯅꯤꯡꯉꯥꯏ ꯈꯖꯤꯛ ꯇꯧꯖꯕ ꯅꯨꯄꯥꯗꯣ ꯈꯨꯗꯛꯇ ꯋꯥꯔꯛꯅꯤꯅꯤ ꯅꯤꯡꯊꯧ ꯁꯥꯎꯕꯤꯗꯦ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯃꯥ ꯄꯥꯡꯊꯣꯔꯛꯇ꯭ꯔꯦ ꯋꯥꯁꯨ ꯉꯥꯡꯂꯛꯇꯦ ꯆꯩꯅꯥꯗꯨꯗꯤ ꯃꯥ ꯐꯥꯎꯏ ꯐꯨꯔꯛꯂꯒ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯍꯥꯄꯥꯄꯤ ꯀꯧꯕꯗ ꯐꯥꯎ ꯑꯗꯨꯛ ꯍꯔꯥꯎꯔꯗꯤ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯃꯤꯑꯣꯠꯄꯤꯅ ꯗꯥꯆꯧꯕ ꯍꯥꯏꯅꯒ ꯅꯨꯡꯁꯤꯅ ꯀꯦꯔꯞ ꯃꯦꯡꯂꯞ ꯀꯧꯁꯤꯜꯂꯛꯑꯗꯤ ꯅꯤꯡꯊꯧ ꯃꯥꯗꯤ ꯋꯥꯟꯊꯗꯨꯅ ꯁꯤꯈ꯭ꯔꯅꯤ ꯑꯣꯏꯔꯤꯕ ꯃꯇꯧꯗꯣ ꯐꯤꯕꯝ ꯆꯥꯗ꯭ꯔꯕꯅꯤ ꯃꯦꯟꯃꯥꯟ ꯑꯃꯁꯨ ꯇꯥꯗ꯭ꯔꯕꯅꯤ ꯀꯤꯖꯔꯨꯔꯤꯕ꯭ꯔꯥ ꯑꯃꯨꯛꯁꯨ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯣ ꯑꯗꯨꯝ ꯇꯧꯅꯨ ꯍꯥꯏꯅꯗꯤ ꯐꯣꯡꯅ ꯋꯥꯀꯠꯂꯛꯇ꯭ꯔꯁꯨ ꯑꯁꯨꯝ ꯅꯨꯡꯗ ꯅꯤꯡꯊꯧꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯇꯜꯂꯤ ꯑꯣꯏꯕ ꯉꯁꯤꯗꯤ ꯃꯥꯏꯁꯤꯗ ꯃꯈꯨꯠ ꯃꯁꯥꯁꯤꯅ ꯑꯩꯒꯤ ꯏꯁꯥꯗ ꯇꯁꯀ ꯄꯪꯇꯧꯗ ꯇꯧꯁꯤꯜꯂꯤ ꯃꯥꯅꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯈꯨꯄꯥꯛꯅꯒ ꯊꯥꯖꯔꯤꯕ ꯑꯩꯅꯗꯤ ꯃꯈꯨꯠꯅ ꯃꯥꯏꯗꯒ ꯁꯣꯛꯂꯛꯄꯁꯤꯗ ꯈꯠꯂꯩꯗꯕ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯟꯁꯤꯜꯂꯛꯏꯕꯅꯤ ꯅꯤꯡꯊꯧ ꯋꯥꯅ ꯑꯃꯨꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯈꯤ ꯗꯥꯆꯧ ꯍꯥꯏꯅ ꯀꯧꯗ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦꯗꯤ ꯌꯥꯔꯣꯏ ꯃꯥꯏ ꯅꯨꯄꯥꯗꯕꯨ ꯐꯩ ꯃꯋꯥ ꯍꯥꯠꯇꯧꯔꯤ ꯗꯥꯆꯧ ꯀꯧꯗꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯅꯨꯡꯁꯤ ꯃꯔꯩ ꯃꯔꯛꯇꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯅꯤꯡꯊꯧ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯈꯣꯏꯗꯥꯖꯕ ꯃꯤꯡꯒꯧ ꯃꯍꯥꯛꯁꯨ ꯄꯥꯝꯃꯨꯕꯤ ꯈꯣꯟꯖꯦꯜꯅ ꯀꯧꯖꯕ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯦ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯍꯦꯃꯥ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕ ꯃꯍꯥꯄꯥꯄꯤꯗꯨꯗ ꯑꯗꯨꯒ ꯃꯤꯄꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯁꯤꯔꯦ ꯃꯍꯥꯄꯥꯄꯤꯁꯤ ꯁꯤꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯥꯎꯃꯤ ꯅꯣꯏꯕꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯆꯤꯟꯗ ꯊꯥꯖꯤꯟꯕꯗꯨꯗ ꯁꯤꯔꯤꯔꯣ ꯑꯩ ꯃꯤ ꯍꯥꯠꯂꯕ꯭ꯔꯣ ꯃꯃꯥ ꯑꯩ ꯃꯤ ꯍꯥꯠꯂꯦ ꯍꯦꯃꯥꯗꯣ ꯀꯞꯂꯤ ꯃꯇꯧꯗꯣ ꯀꯩꯅꯣꯝꯅꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯀꯩꯅꯣꯝꯅꯤ ꯅꯤꯡꯊꯦꯝ ꯈꯨꯗꯛꯇ ꯆꯦꯟꯁꯤꯜꯂꯛꯏ
ꯃꯌꯥꯝ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯅ ꯅꯤꯡꯉꯥꯏ ꯃꯄꯤ ꯑꯣꯏꯔꯝꯕ ꯊꯧꯅꯥ ꯐꯕꯗꯒꯤ ꯐꯕ ꯃꯍꯥꯛꯇꯣ ꯑꯣꯏꯖꯔꯝꯕ ꯍꯧꯖꯤꯛꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕ ꯅꯤꯡꯊꯧꯗꯣ ꯊꯥꯡꯖꯤꯟꯈꯤ ꯃꯅꯨꯡꯂꯣꯝꯗ꯫ ꯗꯣꯛꯇꯔ ꯑꯅꯤ ꯌꯧꯔꯛꯏ ꯈꯨꯗꯛꯇ ꯁ꯭ꯌꯥꯝꯒꯤ ꯃꯌꯨꯝꯗꯨꯗ ꯅꯔꯁ ꯑꯅꯤ ꯑꯃꯁꯨ ꯂꯣꯏꯅꯔꯛꯏ꯫ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯣꯝꯁꯤꯜꯂꯤ꯫ ꯃꯍꯥꯄꯥꯄꯤꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯄꯨꯗ꯭ꯔꯦ, ꯋꯥꯗꯣ ꯆꯥꯎꯊꯣꯔꯛꯀꯅꯤ ꯍꯥꯏꯗꯅ ꯃꯣꯏ ꯈꯟꯕꯅꯤ꯫ ꯏꯔꯥꯏ ꯂꯩꯕ ꯋꯥꯗꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯌꯨ ꯌꯥꯔꯒꯗꯒꯦ? ꯍꯦꯛꯇ ꯃꯤꯕꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯅꯤꯅ ꯄꯥꯜꯂꯤ, ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ? ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯍꯦꯛꯇꯗ ꯀꯔꯝ ꯅꯣꯡꯃꯩ ꯄꯥꯜꯂꯤꯕꯅꯣ ꯃꯔꯝ ꯍꯪꯂꯛꯀꯅꯤ꯫ ꯏꯔꯥꯏ ꯂꯩꯕ ꯋꯥꯁꯨ ꯅꯠꯇꯦ꯫ ꯃꯤ ꯍꯥꯠꯄ ꯆꯠꯂꯨꯏ, ꯑꯗꯨꯒ ꯌꯦꯛꯅꯕꯒ ꯂꯥꯟꯊꯦꯡꯅꯕꯗ ꯅꯤꯡꯊꯧꯗꯣ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯝ ꯍꯥꯏꯔꯨꯅꯤ? ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯕ ꯋꯥ ꯅꯠꯇꯦ꯫ ꯑꯗꯨꯅ ꯁ꯭ꯌꯥꯝꯅ ꯁꯤꯟꯗꯨꯅ ꯍꯥꯟꯅꯒꯨꯝ ꯃꯌꯨꯝꯗ ꯑꯣꯏꯅ ꯃꯥꯒꯤ ꯈꯨꯠꯆꯥꯕꯤ ꯗꯣꯛꯇꯔ ꯀꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯕꯨ ꯐꯖꯅ ꯂꯥꯌꯦꯡꯍꯜꯂꯤꯕꯅꯤ꯫ ꯍꯥꯟꯅꯁꯨ ꯍꯧꯖꯤꯛꯁꯨ ꯃꯔꯝ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ, ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨꯕ ꯌꯥꯗꯕ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝꯁꯤꯡꯁꯤ ꯇꯣꯏꯅ ꯊꯣꯛꯏ ꯁ꯭ꯌꯥꯝꯒꯤ ꯏꯃꯨꯡꯁꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯅ ꯑꯁꯨꯝ ꯁꯣꯛꯂꯛꯄꯗ ꯂꯥꯌꯦꯡꯅꯕ ꯁꯤꯜꯂꯥꯡꯗꯨꯅ ꯑꯗꯨꯃꯛ ꯊꯝꯂꯦ ꯌꯨꯝꯗꯨꯗ꯫ ꯃꯇꯥ ꯑꯃꯒꯤ ꯏꯃꯨꯡꯅꯤ, ꯃꯇꯥ ꯑꯃꯒꯤ ꯃꯤꯁꯤꯡꯅꯤ ꯂꯩꯔꯤꯕ꯫ ꯅꯤꯡꯊꯧꯗꯣ ꯃꯌꯥꯝ ꯆꯪꯗꯅ ꯌꯣꯝꯁꯤꯟꯈ꯭ꯔꯦ, ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯁ꯭ꯌꯥꯝꯇꯅꯤ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕꯗꯤ ꯑꯗꯨꯝ ꯊꯋꯥꯏ ꯄꯥꯝꯃꯨꯗ ꯃꯥꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯍꯟꯗꯨꯅ ꯄꯥꯡꯊꯣꯛꯄꯤꯅꯕ ꯑꯇꯩ ꯀꯅꯥ ꯑꯃꯁꯨ ꯂꯩꯔꯣꯏ ꯈꯟꯗꯨꯅ ꯃꯤꯄꯥꯏꯔꯤꯕ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕ꯫ ꯃꯆꯥ ꯂꯟꯖꯦꯟꯕꯗꯤ ꯅꯤꯡꯊꯧꯕꯨ ꯍꯩꯅꯗꯦ, ꯆꯝꯅ ꯍꯩꯅꯗꯕꯒ ꯅꯠꯇꯦ, ꯈꯖꯤꯛ ꯈꯔꯥꯛ ꯅꯠꯇꯦ, ꯎꯕꯗ ꯍꯥꯠꯇꯣꯛꯅꯤꯡꯕ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯅꯤꯡꯊꯧꯗꯣ꯫ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯂꯤꯕ ꯄꯦꯟꯗ꯭ꯔꯤꯕꯁꯤꯅ ꯅꯤꯡꯊꯧꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯁꯤꯟ, ꯃꯄꯥ ꯁ꯭ꯌꯥꯝꯅ ꯆꯥꯂꯦ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯃꯤ ꯎꯁꯤꯠꯇꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯃꯥꯕꯨ ꯏꯐꯣꯡ ꯐꯣꯡꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯎꯠꯄ ꯃꯥꯒꯤ ꯃꯇꯧꯁꯤꯡꯗꯨꯗꯅꯤ꯫ ꯑꯗꯨ ꯄꯦꯟꯗꯦ ꯂꯟꯆꯦꯟꯕ, ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯨꯕꯁꯨ ꯉꯝꯗꯦ꯫ ꯃꯥꯅ ꯅꯨꯄꯥ ꯊꯣꯛꯇꯨꯅ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡ, ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯜꯂꯨꯕꯁꯨ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯟꯅ ꯌꯦꯡꯗꯦ, ꯁꯤꯈ꯭ꯔꯒ ꯄꯦꯟꯒꯅꯤ ꯈꯜꯂꯤꯕꯅꯤ, ꯁꯤꯍꯟꯅꯤꯡꯂꯤꯕꯅꯤ ꯃꯍꯥꯄꯥꯄꯤꯗꯨꯗꯤ꯫ ꯑꯗꯨꯅ ꯂꯟꯆꯦꯟꯕ ꯅꯨꯃꯤꯗꯥꯡꯗꯨꯗ ꯍꯦꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥ ꯂꯦꯞꯄꯤ, ꯀꯞꯂꯤꯕꯗꯣ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯍꯦꯃꯥ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯀꯅꯥꯅꯁꯨ ꯊꯦꯝꯖꯤꯟꯕꯤꯕ ꯉꯝꯗꯅ꯫ ꯑꯁꯤꯒꯤꯕꯨ ꯀꯞꯄꯤ, ꯂꯥꯎ ꯌꯨꯝꯗ ꯆꯪꯉꯣ, ꯄꯣꯊꯥꯔꯣ ꯂꯥꯎ ꯊꯣꯏ꯫ ꯃꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯏ, ꯃꯆꯥꯕꯨ ꯈꯖꯤꯛ ꯀꯣꯟꯁꯤꯟꯕꯤ꯫ ꯀꯞꯂꯅꯨꯁꯦ, ꯌꯦꯡꯅꯤꯡꯗꯦꯅꯦ, ꯑꯉꯥꯡꯗꯪꯅ ꯋꯥ ꯋꯥ ꯍꯦꯛ ꯀꯞꯄꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯅꯨꯡꯗ ꯂꯩꯔꯨꯔꯣ, ꯁꯤꯁꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯃꯤ꯫ ꯍꯦꯃꯥ ꯃꯃꯥꯕꯨ ꯈꯪꯅꯤꯡ ꯏꯟꯊꯣꯛꯏ, ꯑꯗꯨꯒ ꯁꯥꯎꯅ ꯋꯥꯔꯧꯅ ꯍꯥꯏꯔꯤ, ꯁꯛ ꯐꯖꯕꯤ, ꯅꯪ ꯑꯩꯉꯣꯟꯗ ꯅꯪ ꯉꯁꯤꯗꯒꯤ ꯀꯧꯔꯛꯀꯅꯨ, ꯂꯣꯏꯅꯔꯝꯅꯤꯅ ꯅꯋꯥꯗꯨꯒꯅꯦ ꯂꯩꯖꯧꯅ꯫ ꯑꯗꯨꯝꯅ ꯃꯆꯤꯜ ꯈꯨꯝꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯦꯃꯥ ꯐꯤꯡꯅ ꯑꯃꯨꯛ ꯃꯅꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ, ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯇꯨꯃꯤꯟ ꯂꯦꯞꯍꯧꯔꯤ, ꯂꯟꯆꯦꯟꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯦ꯫ ꯃꯅꯨꯡꯂꯣꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ, ꯋꯥꯍꯩ ꯑꯃ ꯐꯥꯎꯁꯨ ꯍꯥꯏꯔꯝꯗꯅ꯫ ꯁ꯭ꯌꯥꯝ ꯅꯤꯡꯊꯧꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯁꯤꯜꯂꯤ, ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗꯦ꯫ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯃꯐꯝ ꯑꯅꯤꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯑꯔꯨꯕ ꯐꯤꯕꯝ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯕꯨ ꯑꯦꯛꯁꯦꯁꯤꯚ ꯕ꯭ꯂꯤꯗꯤꯡ ꯇꯧꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯁ꯭ꯌꯥꯝꯅ ꯅꯤꯡꯊꯧꯒꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯀ ꯆꯥꯟꯅꯕ ꯏ ꯊꯧꯔꯥꯡ ꯇꯧꯍꯜꯂꯤ, ꯏ ꯀꯥꯞꯂꯤ꯫ ꯃꯈꯨꯠ ꯃꯈꯣꯡꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨꯗꯣ ꯂꯧꯊꯣꯛꯍꯜꯂꯤ, ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤ ꯃꯁꯥ ꯌꯥꯎꯅ ꯅꯤꯡꯊꯧꯕꯨ꯫ ꯏꯇꯠ ꯇꯠꯇꯅ ꯁꯣꯜꯂꯤ, ꯍꯥꯏ ꯅꯤꯡꯊꯧ ꯃꯥꯡꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ, ꯀꯩꯁꯨ ꯇꯧꯍꯟ ꯌꯥꯗꯦꯀꯣ, ꯑꯋꯥꯠꯄ ꯄꯨꯝꯕ ꯑꯩꯅ ꯄꯤꯒꯅꯤ, ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯀꯟꯗꯕ ꯌꯥꯗꯦ, ꯃꯥꯅ ꯑꯩꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ, ꯄꯨꯡ 10 ꯍꯦꯟꯖꯤꯟꯈ꯭ꯔꯦ, ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ, ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯁ꯭ꯌꯥꯝꯒꯤ ꯌꯨꯝꯗꯣ꯫ ꯗꯣꯛꯇꯔꯁꯤꯡꯁꯨ ꯊꯣꯛꯂꯛꯏ, ꯋꯥꯔꯤ ꯀꯨꯞꯊꯅ ꯁꯥꯔꯤ ꯁ꯭ꯌꯥꯝꯒ ꯐꯝꯃꯤꯟꯅꯗꯨꯅ꯫ ꯅꯤꯡꯊꯦꯝꯁꯨ ꯌꯥꯎꯔꯤ, ꯀꯩ ꯀꯩꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯝꯃꯤ, ꯆꯦꯛꯁꯤꯟꯋꯥ ꯑꯣꯏꯔꯤꯅꯤ, ꯄꯣꯊꯥꯍꯟꯕꯤꯌꯨ, ꯄꯥꯛ ꯍꯦꯛ ꯀꯟꯈꯠꯂꯛꯇꯧ ꯃꯥꯟꯗꯦ ꯃꯁꯥꯁꯦ, ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ, ꯏꯅꯥꯎ ꯅꯤꯡꯊꯧꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯅꯣꯡꯃꯩ ꯃꯔꯨ ꯃꯆꯥ ꯑꯃꯅꯤꯅ ꯍꯥꯠꯄ ꯉꯝꯗꯧ ꯅꯠꯇꯦ ꯄꯥꯕꯨꯡ꯫ ꯍꯦꯛ ꯑꯋꯥꯠꯄ ꯑꯃ ꯂꯩꯕꯗ ꯏꯅꯥꯎꯒꯤ ꯄꯥꯕꯨꯡꯒꯤꯗꯤ ꯑꯍꯤꯡ ꯑꯣꯏꯔꯕꯁꯨ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯑꯩꯈꯣꯏ ꯊꯤꯟꯊꯗꯅ ꯆꯤꯟꯖꯔꯛꯀꯦ, ꯋꯥꯕꯤꯒꯅꯨ ꯄꯥꯕꯨꯡ꯫ ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯤ, ꯗꯣꯛꯇꯔꯁꯤꯡꯗꯨꯒꯤ ꯅꯔꯁꯁꯤꯡꯗꯨꯒꯤ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯈꯤ꯫ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯃꯁꯥꯃꯛ ꯊꯣꯛꯂꯛꯇꯨꯅ ꯊꯤꯟꯗꯣꯛꯂꯤ, ꯍꯜꯂꯛꯄꯗ ꯅꯤꯡꯊꯦꯝꯕꯨ ꯂꯦꯡꯒꯣꯜꯂꯤ ꯁ꯭ꯌꯥꯝꯅ꯫
ꯅꯤꯡꯊꯦꯝ ꯒ꯭ꯌꯥꯟ ꯍꯥꯏꯐꯦꯠ ꯇꯥꯏ ꯊꯕꯛꯇꯤ ꯂꯣꯏꯔꯝꯂꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯆꯠꯄꯅꯤ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤ ꯑꯗꯨ ꯅꯤꯡꯊꯧꯅ ꯂꯝꯕꯤꯗ ꯁꯝꯐꯥꯕꯤ ꯂꯩꯈꯤꯅꯤꯅ ꯒꯥꯔꯤ ꯈꯥꯝꯍꯟꯈꯤꯕꯅꯤ ꯑꯩꯕꯨ ꯑꯩꯅ ꯈꯥꯝꯕꯅꯤ ꯆꯠꯂꯨꯔꯤ ꯊꯕꯛꯇꯨꯗꯤ ꯐꯅꯌꯥꯝ ꯂꯨꯏ ꯍꯥꯏꯅ ꯌꯦꯛꯅꯕꯅ ꯏꯇꯨꯡꯗ ꯏꯟꯅꯔꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯐꯅꯀꯅ ꯑꯩꯅ ꯃꯥ ꯌꯥꯗꯦ ꯃꯥꯏ ꯃꯔꯤꯗꯣ ꯈꯪꯉꯤꯗꯅ ꯄꯥꯕꯨꯡ ꯑꯗꯨꯒ ꯁꯝꯐꯥꯕꯤ ꯂꯩꯔꯤꯀꯥꯟ ꯅꯥꯔꯣꯟꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯃꯤꯅꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤ ꯄꯥꯕꯨꯡ ꯌꯦꯡꯅꯕꯅꯗꯤ ꯑꯣꯏꯒꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯛꯏ ꯑꯩꯅ ꯋꯥ ꯀꯥꯏꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯩꯅ ꯅꯤꯡꯊꯧꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯖꯔꯛꯀꯦ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯝꯂꯒ ꯁꯤꯗ ꯄꯨꯖꯔꯛꯄꯅꯤ ꯁꯤꯔꯝꯅꯤꯗ ꯁꯤꯌꯥꯝ ꯉꯛꯅ ꯁꯝꯐꯥꯕꯤ ꯂꯩꯔꯤꯕ ꯀꯔꯤꯅꯣ ꯅꯤꯡꯊꯦꯝ ꯀꯔꯤꯒꯤ ꯁꯝꯐꯥꯕꯤ ꯂꯩꯔꯤꯕ ꯃꯥꯗꯤ ꯇꯟꯖꯥ ꯏꯆꯥ ꯆꯥꯗ ꯃꯊꯣꯏ ꯃꯥꯡꯉꯅꯤ ꯀꯤꯔꯨꯗꯅ ꯅꯤꯡꯊꯦꯝ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯍꯧꯖꯤꯛꯇꯗ ꯃꯥꯅꯦ ꯄꯥꯕꯨꯡ ꯁꯤꯕꯗꯤ ꯍꯥꯟꯅꯒꯨꯝ ꯀꯤꯗꯕ ꯅꯤꯡꯊꯧꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯨꯁꯨꯅꯤ ꯑꯗꯨꯝ ꯃꯀꯣꯛꯁꯦ ꯍꯥꯟꯅꯗꯧꯅ ꯆꯥꯈꯠꯂꯛꯏꯕꯁꯤꯅꯦ ꯃꯥ ꯁꯝꯐꯥꯕꯤꯗꯣ ꯃꯥꯒꯤ ꯊꯣꯏꯒꯤꯅꯤ ꯍꯥꯏ ꯂꯩꯔꯨꯁꯤꯒ ꯃꯥ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ ꯁꯤꯌꯥꯝ ꯇꯨꯃꯤꯟ ꯂꯩ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯥ ꯑꯃꯨꯛ ꯆꯪꯂꯨꯏ ꯌꯦꯡꯂꯨꯏ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤꯁꯤꯡ ꯑꯗꯨꯗ ꯁꯦꯅꯧ ꯍꯥꯏꯔꯝꯃꯤ ꯆꯨꯝꯃꯤ ꯃꯥꯡꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯅꯤꯡꯊꯧ ꯁꯤꯌꯥꯝꯒꯤꯗꯤ ꯑꯗꯨꯝ ꯅꯥꯇꯩ ꯆꯥꯗ꯭ꯔꯕꯁꯨ ꯊꯕꯛ ꯑꯃ ꯃꯥꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯗꯤ ꯇꯧꯕ ꯃꯤꯗꯥꯅꯤ ꯍꯦꯛ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯁꯤꯌꯥꯝꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯤꯡꯊꯧꯅ ꯌꯥꯏ ꯃꯆꯥ ꯂꯟꯆꯤꯟꯕꯅ ꯉꯝꯗꯕ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯥꯎꯕ ꯐꯪꯂꯔꯣꯏꯗꯕ ꯑꯔꯨꯕ ꯊꯕꯛ ꯀꯌꯥꯗꯤ ꯅꯤꯡꯊꯧꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯁꯤꯌꯥꯝꯅ ꯃꯤ ꯍꯥꯠꯂꯨ ꯍꯥꯠꯀꯅꯤ ꯃꯤ ꯐꯥꯔꯨ ꯐꯥꯔꯨꯅꯤ ꯃꯤ ꯀꯤꯍꯜꯂꯨ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯜꯍꯜꯂꯨꯅꯤ ꯃꯔꯝ ꯍꯪꯗ ꯇꯣꯀꯤ ꯇꯣꯀꯥꯏ ꯀꯩꯗꯧꯅꯨꯡꯗ ꯊꯤꯗꯅ ꯅꯤꯡꯊꯧꯁꯤ ꯑꯗꯨ ꯇꯧꯒꯅꯤ ꯃꯔꯝ ꯑꯁꯤꯒꯤꯅꯤ ꯁꯤꯌꯥꯝꯅ ꯈꯪꯂꯨꯔꯤꯕ ꯑꯁꯤꯃꯗꯤ ꯃꯥꯕꯨ ꯑꯗꯣ ꯅꯤꯡꯊꯧꯅ ꯂꯨꯅ ꯅꯤꯡꯖꯪꯕ꯭ꯔꯥ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯄꯥꯃꯛꯇꯒꯤ ꯍꯦꯟꯅ ꯐꯥꯎ ꯄꯪꯄꯦꯟꯗ ꯄꯦꯟꯖꯩ ꯁꯤꯌꯥꯝꯗꯤ ꯅꯤꯡꯊꯧꯒꯤꯅꯤ ꯍꯥꯏꯔꯗꯤ ꯃꯥ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯑꯗꯨꯒꯤꯅꯤ ꯍꯦꯃꯥꯕꯨ ꯃꯃꯥꯡꯃꯛꯇ ꯃꯤꯅꯨꯡꯁꯤꯅ ꯅꯤꯡꯊꯧꯅ ꯀꯣꯛꯆꯥꯛꯄꯣꯟ ꯃꯥꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯖꯤꯜꯂ ꯐꯥꯎ ꯃꯥꯅ ꯁꯥꯎꯒꯤ ꯉꯝꯂꯨꯗ꯭ꯔꯤꯕ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯑꯗꯨꯛ ꯅꯤꯡꯖꯔꯤꯕꯗꯣ ꯑꯇꯩ ꯀꯔꯤ ꯑꯇꯣꯞꯄ ꯃꯔꯝꯕꯨ ꯂꯩꯕ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯈ꯭ꯔꯒ ꯍꯧꯖꯤꯛ ꯁꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯊꯥꯖꯕꯅꯤ ꯅꯤꯡꯊꯧꯕꯨ ꯅꯤꯡꯊꯧ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯄꯣꯊꯥꯍꯟꯗꯨꯅ ꯊꯝꯂꯝꯂꯦ ꯁꯤꯌꯥꯝ ꯊꯨꯅ ꯂꯥꯛꯇꯨꯅ ꯁꯤꯃꯁꯨ ꯍꯥꯏꯔꯦ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩ ꯍꯥꯏꯗꯕ ꯋꯥ ꯑꯃ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯦꯃꯥꯒꯤ ꯃꯃꯥꯗ ꯌꯦꯡꯉꯣꯏ ꯅꯪꯕꯨ ꯀꯩ ꯈꯜꯂꯤ ꯃꯃꯥ ꯅꯤꯡꯊꯧꯁꯤ ꯐꯩ ꯈꯖꯤꯛꯇꯒ ꯅꯠꯇꯦ ꯃꯥ ꯌꯥꯝ ꯐꯩꯅꯦ ꯅꯪꯁꯨ ꯂꯣꯏꯅ ꯎꯔꯝꯅꯤ ꯈꯪꯂꯝꯅꯤ ꯉꯁꯤꯁꯨ ꯌꯦꯡꯉꯨ ꯃꯊ꯭ꯋꯥꯏ ꯄꯥꯝꯃꯨꯗ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯛꯂꯤꯕ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯥꯟꯅꯒꯨꯝ ꯍꯜꯂꯛꯏꯕ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯃꯥ ꯉꯥꯛꯇꯅ ꯇꯣꯛꯇꯦ ꯃꯃꯥ ꯃꯆꯥ ꯃꯄꯥ ꯃꯇꯣꯜ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯕ ꯅꯤꯡꯊꯧꯅꯤ ꯃꯥꯅ ꯏꯆꯥꯊꯣꯏꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯤ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯥꯅ ꯅꯨꯡꯁꯤꯒ ꯍꯥꯏꯅꯤ ꯅꯨꯡꯁꯤꯒ ꯎꯠꯂꯤ ꯃꯇꯧꯅ ꯑꯩꯒꯤ ꯏꯆꯥꯊꯣꯏꯁꯤꯕꯨ ꯁꯤ ꯑꯔꯥꯏꯕ ꯋꯥ ꯑꯣꯏꯔꯣꯏꯅꯤ ꯃꯃꯥ ꯏꯁꯥꯃꯛꯇ ꯐꯥꯎ ꯑꯀꯤꯕ ꯂꯩꯇꯦ ꯃꯥ ꯍꯥꯏꯔꯤ ꯏꯆꯥꯊꯣꯏ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯁꯤꯡꯅꯔꯛꯇꯧꯔꯤ ꯑꯩ ꯐꯧ ꯃꯥꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯛꯀꯅꯤ ꯑꯗꯨꯝ ꯇꯧꯔꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯕ ꯇꯥꯔꯦ ꯀꯔꯤ ꯈꯜꯂꯤꯅ ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯈꯜ ꯃꯥꯅ ꯂꯩꯕꯩꯁꯨ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯌꯦꯛꯅꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯏꯈꯧ ꯄꯧꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯆꯥꯊꯣꯏꯕꯤꯒꯤꯗꯤ ꯐꯩ ꯈꯜꯂꯤ ꯃꯉꯣꯟꯗ ꯑꯣꯏꯅ ꯏꯆꯥꯊꯣꯏ ꯍꯦꯃꯥꯁꯤ ꯊꯥꯖꯈ꯭ꯔꯁꯤ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯅꯤ ꯑꯁꯨꯝ ꯇꯧꯔꯗꯤ ꯏꯆꯥꯅ ꯏꯕꯥꯅꯤꯒꯤ ꯅꯥꯛꯇ ꯑꯗꯨꯝꯁꯨ ꯂꯩꯖꯔꯅꯤ ꯅꯤꯡꯊꯧꯁꯨ ꯁꯤꯗ ꯍꯥꯟꯅꯒꯨꯝ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯖꯔꯅꯤ ꯅꯪꯒ ꯏꯆꯥꯊꯣꯏꯒꯁꯨ ꯂꯥꯞꯊꯣꯛꯅꯔꯣꯏ ꯏꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯆꯥꯊꯣꯏꯁꯨ ꯑꯗꯨꯅ ꯃꯃꯥ ꯑꯩꯗꯤ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤꯅꯦ ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯑꯃꯨꯛꯇ ꯅꯤꯡꯊꯧꯅ ꯏꯕꯥꯅꯤꯒꯤ ꯏꯌꯥꯅꯨꯄꯥꯒ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯁꯤꯡꯁꯤꯗ ꯀꯌꯥꯝ ꯀꯥꯟꯅꯒꯅꯤ ꯀꯅꯥꯒꯤꯁꯨ ꯃꯤꯈꯥ ꯄꯣꯟꯗꯅ ꯍꯦꯟꯅ ꯆꯥꯎꯈꯠꯇꯨꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄꯤꯅꯕ ꯂꯩꯇ ꯏꯕꯥꯅꯤꯅ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯣꯏꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯏꯆꯥꯊꯣꯏ ꯍꯦꯃꯥꯅ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯩꯗꯤ ꯂꯦꯞꯂꯦ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯈꯨꯝꯂꯣꯏ ꯈꯜꯂꯤꯃ ꯈꯨꯝꯗꯦ ꯁꯤꯌꯥꯝꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯍꯦꯟꯕ ꯋꯥꯗꯤ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯕꯨ ꯍꯥꯏꯔꯛꯇꯦ
ꯄꯦꯟꯖꯅ ꯃꯣꯃꯣꯅꯨꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯖꯩ ꯃꯊꯃꯣꯏꯗ ꯑꯗꯨ ꯄꯦꯟꯖꯅ ꯁ꯭ꯌꯥꯃꯥꯗꯤ ꯇꯞꯅ ꯑꯃꯨꯛ ꯍꯦꯃꯥꯒꯤ ꯃꯃꯥꯒꯤ ꯃꯈꯨꯠꯇꯣ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯛꯏ ꯆꯦꯠꯅ ꯃꯥꯒꯤꯅꯤ ꯃꯇꯥꯒꯨꯝꯅ ꯍꯦꯃꯥꯒꯤ ꯃꯃꯥꯗꯣ ꯁ꯭ꯌꯥꯝꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯁ꯭ꯌꯥꯝꯗꯣ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯅꯣꯡ ꯅꯤꯅꯤꯗꯣ ꯅꯤꯡꯊꯧꯕꯨ ꯄꯣꯊꯥꯍꯜꯂꯤ ꯁ꯭ꯌꯥꯝꯒꯤ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯗꯦ ꯅꯤꯡꯊꯦꯝꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯩ ꯅꯨꯃꯤꯠ ꯑꯃ ꯄꯨꯔꯥꯅꯤ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯩꯔꯨꯕ ꯗ꯭ꯔꯤꯞꯀ ꯌꯥꯜꯂꯤ ꯑꯗꯨꯕꯨ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯑꯉꯥꯎꯕꯗꯨꯅ ꯗ꯭ꯔꯤꯞꯀ ꯌꯥꯟꯕꯤꯗꯧ ꯃꯤ ꯅꯠꯇꯦꯅ ꯗ꯭ꯔꯤꯞꯇꯣ ꯈꯪꯁ ꯁꯠꯇꯣꯛꯏ ꯑꯅꯝꯕꯗꯨ ꯀꯜꯂꯤ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯍꯥꯏ ꯅꯤꯡꯊꯦꯝꯅ ꯋꯥꯅ ꯈꯥꯝꯃꯤ ꯈꯣꯏꯔꯝꯗꯦꯗ ꯈꯥꯛꯏ ꯏꯇꯠ ꯇꯠꯇꯅ ꯍꯪꯖꯩ ꯃꯥꯒꯤ ꯗꯥꯆꯧꯕꯅꯗꯤ ꯃꯤꯂꯨ ꯑꯅꯤ ꯀꯣꯏꯔꯩ ꯂꯩ ꯎꯔꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯌꯦꯡꯖꯔꯨꯏ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯒꯤ ꯊꯣꯏꯊꯣꯏꯕꯤ ꯑꯃꯨꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯍꯥꯏꯕꯀꯣ ꯑꯁꯦꯡꯀꯤꯔ ꯊꯦꯝꯕ ꯃꯥꯕꯨ ꯑꯩꯅ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯁꯤ ꯐꯥꯎꯕꯗ ꯏꯅꯥꯛꯇ ꯑꯃꯨꯛ ꯐꯥꯎꯕ ꯃꯥ ꯂꯥꯛꯇꯕꯀꯣ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯕꯅꯤ ꯀꯥꯗꯩ ꯍꯦꯟꯗꯣꯛꯇꯦ ꯅꯪꯒꯤ ꯊꯣꯏꯊꯣꯏꯕꯤꯗꯣ ꯁꯤꯗ ꯁꯨꯝ ꯂꯩ ꯅꯪ ꯅꯅꯥꯛꯇ ꯂꯥꯛꯇꯕꯩ ꯋꯥꯅꯤ ꯌꯨꯝ ꯄꯨꯟꯅ ꯂꯩꯔꯤꯕꯁꯤꯗꯤ ꯅꯤꯡꯊꯧ ꯑꯁꯨꯛ ꯅꯛꯅꯔꯤꯕꯁꯤꯗꯤ ꯑꯃꯨꯛꯇꯪ ꯂꯥꯛꯂꯗꯤ ꯐꯗꯧꯅꯤ ꯗꯥꯆꯧ ꯀꯧꯔꯛꯂꯗꯤ ꯈꯨꯗꯛꯇ ꯅꯥꯕ ꯐꯗꯧꯅꯤ ꯁꯣꯟꯊꯔꯤꯕ ꯏꯆꯥꯁꯤ ꯂꯣꯏꯅ ꯀꯟꯈꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯥꯟꯅꯒꯨꯝ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯏꯅꯥꯛꯇ ꯑꯩꯅ ꯑꯁꯨꯝ ꯁꯣꯟꯊꯅ ꯂꯩꯔꯤꯕ ꯀꯥꯟꯁꯤꯗꯗꯤ ꯃꯥꯅ ꯂꯥꯛꯂꯝꯗꯕꯀꯣ ꯑꯃꯨꯛ ꯐꯥꯎꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯁꯤꯗ ꯍꯪꯂꯩ ꯃꯤꯅ ꯂꯥꯛꯇꯦ ꯍꯥꯏꯔꯦꯗꯅ ꯏ ꯀꯥꯔꯛꯀꯅꯤꯅ ꯅꯣꯡꯃꯩ ꯄꯥꯟꯐꯝꯗꯨꯅ ꯈꯨꯠꯅ ꯅꯝꯁꯤꯜꯂꯛꯀꯅꯤꯀꯣ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯅꯤꯡꯊꯧ ꯄꯣꯊꯥꯈꯣꯁꯦ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯁꯣꯟꯖꯩ ꯂꯦꯞꯇꯦ ꯃꯃꯤꯠ ꯑꯅꯤꯗꯣ ꯋꯥꯔꯛꯇꯨꯅ ꯑꯃꯨꯛ ꯑꯃꯨꯛ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯂꯩꯈ꯭ꯔꯁꯨ ꯏꯀꯪ ꯀꯪꯁꯤꯜꯂꯕ ꯆꯤꯝꯕꯥꯜꯗꯨꯅꯗꯤ ꯋꯥꯔꯧꯍꯧꯏ ꯃꯥꯒꯤ ꯍꯦꯃꯥꯕꯨꯗꯤ ꯑꯩꯒꯤ ꯊꯣꯏꯊꯣꯏꯕꯤꯗꯣ ꯏꯅꯥꯛꯇ ꯑꯃꯨꯛ ꯐꯥꯎꯕ ꯂꯥꯛꯇꯕꯀꯣ ꯅꯤꯡꯊꯦꯝ ꯀꯥꯟꯅꯔꯣꯏ ꯈꯟꯕ꯭ꯔꯥ ꯇꯨꯃꯤꯟ ꯂꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯧ ꯃꯇꯣꯝꯇꯅ ꯀꯨꯏꯅ ꯅꯥꯗꯨꯅ ꯂꯩꯅꯤꯡꯂꯦ ꯈꯜꯂꯤ ꯅꯥꯗꯨꯅ ꯂꯩꯕ ꯃꯥ ꯍꯩꯅꯗꯦ ꯑꯗꯣ ꯗꯣꯛꯇꯔ ꯂꯥꯛꯇꯨꯅ ꯌꯦꯡꯂꯁꯨ ꯃꯁꯥꯗꯣ ꯀꯜꯂꯦ ꯐꯔꯦꯗ ꯍꯥꯏ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯎ ꯃꯥ ꯌꯥꯗꯦ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯂꯥꯛꯅꯕ ꯉꯝꯗꯦ ꯂꯩꯐꯝ ꯈꯪꯗꯦ ꯃꯥ ꯇꯧꯐꯝ ꯈꯪꯗꯦ ꯑꯇꯩ ꯃꯔꯝ ꯂꯩꯕꯒꯤ ꯅꯠꯇꯦ ꯁꯤꯒꯤꯅꯤ ꯃꯥꯒꯤ ꯊꯣꯏꯊꯣꯏꯕꯤ ꯎꯔꯛꯇꯕ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯖꯟꯈ꯭ꯔꯦ ꯅꯛꯅ ꯅꯛꯅ ꯑꯗꯨꯛ ꯂꯥꯞꯅꯔꯦ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯎꯗ ꯂꯩꯕꯗ ꯃꯥ ꯋꯥꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯖꯜꯂꯛꯄꯗ ꯃꯥ ꯑꯉꯥꯎꯕ ꯑꯣꯜꯂꯦ ꯈꯣꯏꯗꯣꯛ ꯄꯨꯡꯁꯥꯎꯗ ꯁꯥꯎꯒꯠꯄꯤ ꯍꯧꯈ꯭ꯔꯦ ꯁꯥꯎꯗꯨꯅꯇ ꯋꯥꯔꯧꯗꯨꯅꯇ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩ ꯑꯅꯥꯕ ꯃꯥꯅ ꯋꯥꯈꯜꯁꯨ ꯃꯨꯟꯅ ꯈꯜꯂꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯃꯥ ꯍꯥꯏ ꯇꯨꯃꯤꯟ ꯀꯅꯥꯁꯨ ꯇꯥꯍꯟꯗꯕꯤ ꯅꯤꯡꯊꯦꯝꯗ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯤꯀꯥꯟꯗ ꯊꯦꯝꯕ ꯃꯇꯝ ꯃꯇꯥꯡ ꯆꯞ ꯆꯥꯅ ꯉꯁꯤ ꯍꯌꯦꯡ ꯊꯨꯅ ꯋꯥ ꯂꯣꯏꯁꯤꯜꯂꯁꯤ ꯊꯦꯝꯕ ꯀꯔꯤ ꯈꯜꯂꯤꯕ ꯅꯪꯅ ꯍꯦꯔꯥ ꯉꯥꯏꯈꯣꯗ ꯅꯁꯥꯗꯨ ꯀꯟꯗ꯭ꯔꯤ ꯅꯈꯣꯡꯗꯨꯐꯥꯎ ꯐꯖꯅ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯅꯦ ꯅꯪꯕꯣ ꯃꯇꯥꯡ ꯆꯥꯗ꯭ꯔꯤꯗ ꯇꯧꯗꯣꯔꯤ ꯊꯕꯛꯁꯤ ꯑꯉꯥꯡ ꯅꯠꯇꯦꯅꯦ ꯉꯥꯏꯕ ꯌꯥꯗ꯭ꯔꯦ ꯊꯣꯏꯊꯣꯏꯕꯤ ꯎꯗ ꯌꯥꯗꯦ ꯃꯇꯥꯡ ꯆꯞ ꯆꯥꯅ ꯑꯩ ꯊꯕꯛ ꯁꯤꯟꯒꯦ ꯊꯦꯝꯕ ꯅꯪ ꯌꯥꯗꯦ ꯍꯥꯏꯒꯅꯨ ꯅꯤꯡꯊꯦꯝ ꯃꯊꯥꯗꯨꯛ ꯁꯥꯏ ꯃꯥꯒꯤ ꯃꯔꯨꯞꯇ ꯌꯦꯡꯂꯤ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯃꯁꯝꯗꯣ ꯈꯣꯔ ꯈꯣꯔ ꯍꯣꯠꯂꯤ ꯁꯤꯃꯗꯤ ꯃꯥ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯃꯥꯒꯤ ꯃꯔꯨꯞꯇꯣ ꯃꯥꯅ ꯈꯥꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯅꯤꯡꯊꯦꯝ ꯅꯤꯡꯊꯧ ꯑꯍꯦꯟꯕ ꯋꯥꯗꯤ ꯍꯥꯏꯅꯈꯤꯗ꯭ꯔꯤ ꯑꯗꯨ ꯈꯛꯇꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 2 ꯑꯃꯁꯨ ꯍꯧꯈꯤ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯅꯤꯡꯊꯧ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯂꯥꯛꯏ ꯁ꯭ꯇꯦꯌꯔꯗꯨ ꯀꯥꯈꯠꯂꯛꯏ ꯂꯟꯆꯦꯟꯕ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯅꯤꯡꯊꯧꯕꯨ ꯊꯤꯡꯂꯛꯏ ꯅꯥꯔꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯤꯗ ꯀꯣꯏꯂꯥꯡ ꯂꯥꯛꯏꯁꯤ ꯅꯌꯨꯝꯅꯤ ꯈꯜꯂꯕ꯭ꯔꯣ ꯃꯇꯝ ꯈꯔꯁꯤꯗ ꯁꯩꯗꯥꯛꯇꯨꯅ ꯂꯩꯕꯅꯤ ꯅꯪꯒꯤꯕꯣ ꯊꯕꯛꯀꯤ ꯃꯔꯝ ꯈꯛꯀꯤ ꯅꯌꯨꯝ ꯅꯠꯇꯦ ꯃꯐꯝꯁꯤ ꯁꯤꯀꯥꯎ ꯈꯖꯤꯛꯇꯨꯝ ꯅꯣꯛꯁꯜꯂꯛ ꯃꯍꯥꯄꯥꯄꯤꯗꯨꯅ ꯍꯥꯏꯔꯤ ꯅꯊꯧ ꯅꯠꯇꯦ ꯏꯕꯥ ꯏꯕꯨꯡꯉꯣ ꯏꯇꯨ ꯃꯅꯥꯛ ꯆꯠꯄꯅꯤ ꯅꯪꯅ ꯊꯤꯡꯐꯝ ꯊꯣꯛꯇꯦ ꯄꯥꯕꯨꯡꯅ ꯌꯥꯔꯤ ꯅꯪ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯂꯟꯆꯦꯟꯕ ꯃꯃꯤꯠ ꯏ ꯀꯥꯏ ꯍꯥꯟꯅꯗꯤ ꯈꯔꯒ ꯁꯥꯎꯅꯤꯡ ꯂꯩꯕꯒ ꯈꯨꯗꯛꯇ ꯅꯤꯡꯊꯧꯕꯨ ꯃꯁꯥꯗꯨ ꯁꯣꯛꯂꯤꯀꯥꯟꯗꯨꯗ ꯁ꯭ꯇꯦꯌꯔꯗꯨꯗꯒꯤ ꯏꯟꯊꯗꯨꯅ ꯍꯥꯠꯂꯁꯤꯔ ꯍꯥꯏꯅ ꯃꯥ ꯈꯜꯂꯤ ꯆꯞ ꯌꯨꯡꯅ ꯅꯤꯡꯊꯧ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯂꯟꯆꯦꯟꯕꯗ ꯌꯦꯡꯂꯤ ꯂꯟꯆꯦꯟꯕꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯅꯤꯡꯊꯧꯅ ꯎꯕ ꯐꯪꯕꯅꯔ ꯐꯠ ꯍꯥꯏ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯄꯥꯕꯨꯡ ꯃꯅꯥꯛꯇ ꯆꯠꯆꯕꯅꯦ ꯏꯕꯥꯏ ꯁꯥꯎꯕꯤꯅꯨ ꯄꯥꯕꯨꯡꯅ ꯀꯧꯔꯛꯄꯒꯤ ꯈꯖꯤꯛ ꯊꯩꯗꯣꯛꯄꯤꯒꯗ꯭ꯔꯥ ꯈꯣꯡꯁꯤꯒ ꯅꯥꯔꯦ ꯅꯁꯤꯜꯁꯤ ꯅꯥꯕ ꯈꯖꯤꯛ ꯐꯔꯛꯄꯁꯤꯗ ꯃꯤꯁꯨ ꯀꯟꯅ ꯄꯪꯉꯥ ꯇꯥꯍꯟꯅꯤꯡꯂꯛꯑꯦ ꯇꯧꯔꯤꯁꯤ
ꯑꯗꯨꯅ ꯀꯅꯥ ꯀꯅꯥ ꯍꯥꯠꯂꯨꯁꯤꯒꯦ ꯍꯥꯏꯗꯅ ꯄꯥꯕꯨꯡꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯖꯔꯨꯒꯦ ꯇꯧꯖꯕꯅꯤ ꯅꯆꯦꯜꯅ ꯌꯥꯔꯒꯗꯤ ꯈꯖꯤꯛꯇ ꯊꯤꯗꯣꯛꯄꯤꯌꯨ ꯋꯥꯔꯧ ꯌꯥꯗꯦ ꯏꯕꯥꯏꯕꯨꯡꯉꯣ ꯅꯆꯦꯜ ꯆꯠꯆꯔꯦꯀꯣ ꯅꯣꯡꯃꯩ ꯆꯠꯈꯤ ꯂꯟꯆꯦꯟꯕ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯩꯍꯧꯏ ꯂꯥꯛꯂꯤꯗꯣ ꯌꯧꯔꯦ ꯇꯨꯃꯤꯟ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯞ ꯅꯤꯡꯊꯧꯗꯤ ꯆꯞ ꯂꯦꯞꯄꯤ ꯍꯥꯏꯁꯟꯕꯅꯤ ꯁ꯭ꯌꯥꯝꯒꯤ ꯃꯅꯥꯛꯇ ꯅꯠꯇꯦ ꯃꯥꯅ ꯂꯥꯛꯄ ꯃꯥꯒꯤ ꯊꯣꯏꯒꯤ ꯊꯣꯡꯖꯤꯟꯗꯅꯤ ꯅꯤꯡꯊꯧꯅ ꯂꯦꯞꯂꯤꯕ ꯁꯛꯐꯝꯗꯣ ꯂꯨꯊꯅ ꯌꯦꯡꯂꯤ ꯂꯣꯟꯁꯤꯟꯈ꯭ꯔꯕ ꯊꯣꯡꯗꯨꯗ ꯆꯠꯂꯛꯅꯅꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯐꯝꯗ ꯃꯅꯥꯛꯇ ꯂꯦꯞꯂꯨꯅꯕꯒꯤ ꯑꯌꯥꯕ ꯃꯥꯁꯨ ꯄꯤꯔꯛꯇ꯭ꯔꯕꯤ ꯃꯥꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯅꯤꯡꯊꯧꯗꯤ ꯈꯣꯡꯐꯝ ꯍꯣꯡꯗ ꯂꯦꯞꯂꯤ ꯅꯤꯡꯊꯧꯅ ꯇꯞꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯝꯐꯥꯕꯤ ꯑꯄꯤꯁꯛ ꯑꯃ ꯂꯧꯊꯣꯔꯛꯏ ꯊꯣꯡꯒꯤ ꯍꯦꯟꯗꯜꯗꯨꯗ ꯊꯦꯠꯆꯤꯜꯂꯤ ꯅꯣꯡꯃꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯍꯥꯠꯄ ꯁꯥꯒꯨꯝ ꯍꯤꯡꯕ ꯃꯤꯅꯤ ꯍꯥꯏꯅꯕꯤꯕ ꯅꯨꯄꯥ ꯑꯣꯏꯕꯗꯣ ꯃꯤꯀꯨꯞꯇꯨꯗꯗꯤ ꯃꯄꯤꯔꯥ ꯆꯦꯜꯂꯤ ꯀꯔꯤꯕꯨ ꯈꯟꯕ ꯍꯦꯃꯥꯒꯤꯗ ꯑꯆꯧꯕ ꯅꯤꯡꯊꯧ ꯃꯥꯗꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯤꯕ꯭ꯔꯥ ꯁꯣꯜꯂꯤ ꯃꯨꯔꯨꯝ ꯇꯥꯕꯤꯅꯕ ꯂꯩꯇ ꯁꯣꯟꯊꯔꯕ ꯊꯃꯣꯏꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤ ꯋꯥꯀꯠ ꯑꯃꯗꯤ ꯃꯥꯒꯤ ꯍꯦꯃꯥꯒꯤ ꯃꯐꯝꯗ ꯋꯥꯔꯧꯕ ꯄꯥꯎꯗꯝ ꯂꯦꯝꯂꯤꯕꯅꯤ ꯅꯨꯡꯁꯤ ꯄꯥꯎꯗꯝ ꯈꯣꯜꯗꯝ ꯉꯁꯤ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯁꯨ ꯁꯤꯃꯗꯤ ꯑꯔꯣꯏꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯅꯐꯝꯗ ꯁꯤꯟꯅꯔꯝꯃꯤ ꯅꯪꯒꯤ ꯑꯉꯥꯎꯕ ꯗꯥꯆꯧꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯅ ꯉꯥꯎꯆꯠꯅꯔꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯑꯩꯅ ꯑꯩꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ ꯗꯥꯆꯧꯒꯤ ꯊꯣꯏꯊꯣꯏꯕꯤ ꯋꯥꯔꯧꯅꯨꯀꯣ ꯊꯋꯥꯏꯁꯦ ꯊꯥꯈ꯭ꯔꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯒꯦ ꯅꯨꯡꯁꯤꯕꯤꯌꯨ ꯋꯥꯀꯠꯂꯝꯒꯦ ꯇꯥꯕꯤꯗ꯭ꯔꯁꯨ ꯎꯕꯤꯗ꯭ꯔꯁꯨ ꯊꯣꯏꯊꯣꯏꯕꯤ ꯆꯠꯂꯒꯦꯀꯣ ꯅꯪꯒꯤ ꯗꯥꯆꯧꯗꯤ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯃꯐꯝꯗꯨꯗ ꯀꯔꯤ ꯑꯣꯏꯅꯤ ꯈꯪꯗ꯭ꯔꯕ ꯂꯝꯗꯝꯗꯨꯗ ꯅꯅꯤꯡ ꯇꯝꯍꯜꯂꯝꯒꯦ ꯅꯪꯕꯨꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯝꯒꯦ ꯅꯥꯁꯣꯟ ꯄꯤꯛꯅ ꯅꯪꯒꯤ ꯊꯣꯡꯖꯤꯟꯁꯤꯗ ꯂꯦꯞꯇꯨꯅ ꯆꯤꯔꯣꯜ ꯇꯧꯖꯔꯝꯃꯤ ꯁꯤꯃꯗꯤ ꯀꯧꯕꯤꯅꯨꯀꯣ ꯍꯥꯏꯔꯝꯒꯦ ꯍꯥꯟꯅꯀꯣ ꯅꯪꯅ ꯇꯥꯕꯤꯔꯣꯏ ꯈꯪꯂꯁꯨ ꯍꯟꯖꯤꯟ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯊꯣꯏꯊꯣꯏꯕꯤꯅ ꯃꯥꯒꯤ ꯗꯥꯆꯧꯕꯨ ꯅꯨꯡꯁꯤꯗꯕ ꯌꯥꯔꯣꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯦꯃꯥꯒꯤ ꯅꯤꯡꯊꯧꯅ ꯈꯣꯏꯗꯥꯅ ꯃꯥꯒꯤ ꯍꯦꯃꯥꯒꯤꯅꯤ ꯍꯥꯏꯅ ꯄꯨꯖꯔꯛꯈꯤꯕ ꯁꯝꯐꯥꯕꯤ ꯑꯄꯤꯁꯛꯇꯨꯒ ꯅꯨꯡꯁꯤꯅ ꯃꯈꯨꯠꯅ ꯅꯥꯜꯂꯝꯃꯤ ꯄꯥꯝꯃꯨꯅ ꯌꯦꯡꯖꯈꯤꯕꯅꯤ